Connect News Media tabiriba singbu taramna okchari. Iran amadi US matam sangnadagi battlefield da amana amagi mayokta fight tawnarakli. Masina maram oiduna mathang thada US, Canada amadi Mexico da pangthokadoriba FIFA World Cup 2026 ta Iran participate tawgudra natraga tawroidra haina chingnarakli. Adubu Iran Football Federation na masi confirm tawkhre madudi Iranian national team 2026 FIFA World Cup ta saruk yagani. Adubu Iran na condition khara su thamlagli. Iran gi Football Federation FFIRI na host countries sing da clear message pidi madudi Middle East ki fibam bu yengduna makhoi gi dignity da kariguma makhal amatagi compromise toba yaroi. Masina haukiba hapta khara dagi team masigi participation gi Mathangda lerakpa uncertainty adu full stop namkhre. Iran gi apanba si mamang thada thoki World Cup ki co-host Canada na Iranian Football Federation ki chief pu mahaki lebakta entry dagi athing batham ki Canada na hai ki Federation Chief Islamic Revolutionary Guard Corps IRGC ka mari lene Iranian FA gi head Mehdi na luchingba delegation adu Canadian border dagi halaki Thaudo asida Canada gi immigration minister na parliament da confirm tawki madudi Iranian FA president gi visa matamadu da cancel tawki madudi mahak IRGC ga mari lenarami IRGC Iran gi special amadi powerful military force ni masi Iran gi Islamic system gi protect ki damak sem ki amadi masi leba asi gi maru oiba military politically amadi economic power su oi ki adubu Canada amadi America da group asibu terrorist organization amagumna listed tawri thaudo asina Iran gi ego hurt tawki hojik masidagi FFIRI chief Mehdi na tournament asida participate tawnabagi dama condition sing thamlagli Iran gi main demand sing adudi visa gi guarantee team gi player pumba amadi staff singbu apanba yauduna visa pifam thoi IRGC gi issue Iran clear tawki madudi Mehdi Taremi amadi Ehsan Hasfi gumba player singna IRGC da makhoi gi compulsory military service pi ki makhoi gi visa da karigumba makhal amatagi apanba leve yaroi flag amadi national anthem gi respect tournament gi matamda Iranian flag amadi makhoi gi national anthem ga loinana kana amatana misbehave natraga protest tawroidabani hotel dagina stadium amadi airport phawba Iranian team bu tight security pigadabani Iran ki football chief na hai makhoi ki World Cup ki host FIFA ni Mr. Trump natraga America nate aikhoi World Cup ta chatkani masigi dama aikhoi na qualify tawki makhoi na aikhoi ki hosting accept tawrabadi masisu yafam thui madudi makhoi karigumba makhal amatagi aikhoi ki military institution singbu insult tawridabani adubu masida US Secretary of State Marco Rubio na khara soft approach ka loina na haiki Iranian players singbu welcome tawri adubu mahangna warning asisu tawki mahangna hai karigumba delegation da member amatana IRGC ga active link phanglabadi America mahakpu border da gi thingani Iran World Cup ki group Z da yauri masida Iran gi mataida New Zealand Belgium amadi Egypt su yauri Iran ki match ani Los Angeles ta sanagani ahanba match 15 June da New Zealand gi mayokta amadi 21 June da Belgium gi mayokta ni masigi matungda 26 June da Seattle da mahak Egypt ka mayok nagani asumna Iran gi condition sing asi host America Canada amadi Mexico na kaya yamna serious lobagi haibasi yengnaningai ni demand sing asi da apan ba yaudravadi controversy yaudana Iran mangda sakhat pa yai adubu kariguma controversy thoklabadi World Cup ki mamangda issue asi amuk hena hengat pa yai video sidang asi gi di matang asoi fawbadang thagasari